आकाशवाणी इम्फाल मोइरांथी बिहाइबिना पाउ पाजरी अहानबदा मरुइबा पाउ मणिपुर विधानसभा नंगासी एजुकेशन महुद अमसुंग वाटर रिसोर्सेस जाउना बजेट डिमांड तरुक खनदुना पास तौगनी मणिपुर कोविड-19 नाबदगी फबगी चांग चादा 49.3 यौरे एक्टिव केस 42 लेरी नागा राजनीति की वाथों की मतंगदा ngarang नागालैंड विधानसभा हिरम मरी की वारेप अमा पास तौखरे अमसुंग प्रधानमंत्री नरेंद्र मोदी ने हाइरी युमलोनब लैबाकसिंग हेन मसामवु फबा अमसुंग कोविड-19 लैतबा लैबाक ओहेनबा भारतना कन्ना होटनरी लैबाक असिना मालेंगी लाइचत ओइदिबा कोविड-19 की मायोक्ता पुन्ना अमत्ता ओइना लांथेंगनरी लमदमसिगी मियामना सखंगनरबा मियोय क्यानासु लानफम असिदा माइ पाकनबगी दमक कासबानी इम्फाल की ई पाउगी खोथांगदा मिपुम खुदिंगमकना अराइबा थवंग अहुम फेस मास्क उपा अमगा फुट तरुक लापनाना लैनबा माइमिट अमदी खुदसा तोइना हामदोक्तुना तरु तनाना थमनबा अपील तौरी आकाशबानी इम्फाल की इसै मयक इबा ओकेंद्र खुंडोंगबमना कोविड-19 दगी ngakthoknaba miyamda appeal tawraduna hai Mayambu Okendro Kundumna Kurumjari COVID-19 लाइचत असिदगी ngakthoknaba khwaidagi pharaba pambaidi section ba haibusina oidi lengakna लाइचत asi thingnaba honariba asigi mathakta akhoi punamaknasu wakhal taminaduna लाइचत asidagi ngakthoknaba tangai phadaba niyom ohum khak ngakna chatminasi akhoi khudimangna yumdagi mapan hek thorokpaga face mask soidina upsi sapon natraga hand wash sijinaduna खुदसा सेंग ना हमदोक्सी अमसुंग मी अमगा की मरकता फुट की सोशल डिस्टेंसिंग थमची सेक्शन बहाइबसिना इसागी एखोइगी नुसिरबा इमुंग मनुंग अमदी मियामबु लाइचत असिदगी कनबा ngamudrebuni मियामबु अमुक हन्ना कुरुमजरी हौजिक मपुंग मोइबा पाउ मणिपुर विधानसभा नंगासी तोंगान बजेट डिमांड तरुक खनदुना पास तौगनी ngasi खनगदौरिबा डिमांडसिंग अदुगी मनुंगदा एजुकेशन महुद इलेक्शन वाटर रिसोर्सेस हॉर्टिकल्चर एंड सोइल कंजर्वेशन अमदी साइंस अमसुंग टेक्नोलॉजी याउरी सभादा ngasi मणिपुर एप्रोप्रिएशन नंबर 2 बिल 2019 पुथोकनी ngasi सभाना मोइरांगी आईएनए कॉम्प्लेक्स अमदी आईएनए की हेडक्वार्टर ओइरंबा मफमसिंग सेमगतनबा प्राइवेट मेंबर्स रिजोल्यूशन अमसु खनरबा याई Mahi tampam singda mahi roi sing ming chanbada athing ba thamliba asi lokthok binaba tangkul CSO singna Raja Sarkar da taksin khre tangkul katamnaw saklong tangkul mayor ngalalong tangkul sanaulong tangkul unawlong amasung tangkul nagalong na punna thopa jerol amada hai COVID-19 laichat leibadagi mahi tampam sing thingjin khibana ukrul jila da naharol gi marakta nisa sabagi sang yamna hengatle mahi tampam sing amuk hana hangdokpagi tangai phadaba maram sing palladuna amasung sarkarna lokhaliba thaurang sing thagatladuna school sing da ming janbagi thabak hek yaba makai athuba matamda honnaba lupsing asina Raja Sarkar da taksilli ukrul amasung kamjong jila da leiba mahi tampam punamakchu anauba academic session gi sem sanaba cherol aduna hairi Manipur COVID-19 vaccine कापथोकिबा मसिंग 19,35 सुरे ngarang khakta da mi 3,342 vaccine काखी हौजिक फावदा vaccine काखिबा health care worker masingna 19,938 सुरे राज्य की COVID-19 common control room gi zerol amana hai हौजिक फावगी ओइनदी vaccine कापलुबा मतुंगदा यामना साथीबा reaction थोकपा लेद्री मी निफु तरुक्ता mild reaction थोकी अदुबु मखोइ पुनमक हौजिकती फरे अमरोमदा राज्य असिदा हौजिक COVID-19 की एक्टिव केस 42 लेरी ngarang mi ani khak नौना पॉजिटिव ओइरपदगी अपुनबा पॉजिटिव केस 19,915 सुरे हौखिबा पुंग 13 दा मी 10 नाबा फदुना डिस्चार्ज तौखिबदगी हौजिक फावदा नाबा फखिबा मसिंग 19,915 सुरे नाबा फबगी चांग चादा 49.3 दा लेरी हौखिबा पुंग 13 दा मी सिकिबगी पाउ लेते लाइचत असिदा सिकिबा मसिंग 463 दा लेंदना लेरी Nagaland da ngarang makok chungdagi miyoi ama COVID-19 positive oiraki Dimapur dagi miyoi amana sikhi mi taruk naba pharakpagi punna naba phakhiba masing 13,938 sure active case 9 leiri
Meghalaya nauna mi ama positive oiraki kunmari na naba phaki punna naba phakiba masing lising 16,790 sure active case 55 leiri amaromda raija asida healthcare worker lising 13,795 da Covishield vaccine gi ahanba dose kakhre healthcare worker lising ama Sama marfuma thoidana ani suba dose kakhre raija sida frontline worker lising nipan changwa marfu taretasu COVID-19 vaccine gi ahanba dose kakhre tabiriba pawase akasbani Imphal dagini Naga Rajniti gi wathoki matangda arang Nagaland Vidhan Sabha na hiram marigi warep ama yetnaba leitana pass thokre warep aduna Kendra Sarkar amasung Naga Rajniti gi kanglopsingda izat leiba punamak konsinba amasung miyam punna yanagadaba waroisin ama panthaba tawdana puraknaba taksilli warep adu Mukhyamantri Nephew Riona pukhatki amasung Birodi Luchingba TR Jeliangna sogatki Naga Rajniti gi wathoki matangda Nagaland Vidhan Sabha na hana lokhiba atei warep punamaksu ngarang sabha na lokhiba warep aduna amuk hanna ayaba piki Nagaland ki Mukhyamantri Nephew Riona ngarang Rajya Vidhan Sabha da senba sahi ising ani kunmathoi kunithoi gi oina lupa koti 365 lakh kunthahumdoi puthagadaba budget puthokre budget adu puthokladuna Mukhyamantri na anogba grant ani Chief Minister's Grant for Journalism amasung Chief Minister's Research Grant laukthokhi Young Leadership Program amasung hawdoklagan haina Mukhyamantri na laukthokhi man hai Nagaland Vidhan Sabha da Center for Parliamentary Studies amasung Research Center for Conflict Resolution lingkhatlagani Mizoram da Sarkar paiba Mizo National Front na Aizol Municipal Corporation paikre dol asina apunba sit 18 gi manungda 13 phangki Jaram People's Movement na taru amasung Congress na sit ani phangki Akasbani gi pawmin hai apunba sit 18 adugi manungda nupi mirep nipal kaki makoi loinamak makoi na hana karamba sitsing adu amuk hanna phangki bani Pradhan Mantri Narendra Modi na hairi yumlona balaibak sing hena masamawu phaba amasung COVID-19 laita balaibak ohena ba Bharat na kanna hotnari COVID-19 management experience good practices and way forward haiba yumlona balaibak tarana sarup yakhiba workshop amada video conferencing gi khothangda wa ngangbada Sri Modi na hai laibak pumnamakna amana amagi khwaidagi phaba thabaksingdagi para kayamarum tamle Pradhan Mantri na hai malengi oina laichat asida mi sibagi sang Bharat na khwaidagi nemli Sri Modi na hai laibak pumnamakna vaccine kapa matamda amaga punna thabak tawminagadabani medical professionals singi akhanaba visa pigadabani amasung akhanaba air ambulance thawrang tawgadabani hainasu mahakna mot pikhi Pradhan Mantri hai Bharat ki Ayushman Bharat thorang asi lamdam sigi laibak singna ana layeng gi lamda nainanaba machak ohenba yai tungda lakpa yaba licensing mangjongna na khangdoknaba regional platform ama CMC haina Pradhan Mantri na taksinki Sri Modi na hai kunmathoi suba sahi sa asi Asia gi sahi sani aduna khai Asia amasung Bharat Mahasagar da laiba itat laibak sing hena naksinana punsindrabadi pandam asi phangbang ngamloi Pradhan Mantri Narendra Modi na ngasi Kerala da power amasung urban sector gi maru eba project kaya sangagani amasung khadana jata hungani thauram sing adu video conferencing gi khothang da pangthokani mahakna sangagadaba singi manungda KB sahung kungi Pugalo Thrissur power transmission project amasung megawatt yankai gi Kasarogot solar power project yauri Jata hungadaba project singi manungtana Tiruvananthapuram da integrated command and control center amasung smart roads project yauri Sri Modi na ngasi video conferencing gi khothangda Biswa Bharat tigi convocation da wangangani thoram aduda nongsu Bengal gi Rajyapal amasung Biswa Bharat tigi rector Jagadip Dhankar amasung Kendra gi Shiksha Mantri Ramesh Pokhriyal Nisang yaugani loisilakpoda COVID-19 lagi ngakthoknaba face mask upa foot taruk lapnana leiba khutsa amadi mai mi taru tanana thamba haiba asamba thawong ahum asi ngakna chatpinaba amuhana ningsingjari aroibada maruiba paw amuhna Manipur Vidhan Sabha na ngasi education mahut amasung IFCD yauna budget demand taruk khanaduna pass togani Manipur da COVID-19 na nabadagi phabagi sangsa da marpudani pan dasmik mari ahum yaure active case marpuhumdoi leiri Naga Rajniti gi wathoki matang da ngarang Nagaland Vidhan Sabha na hiram mari gi warep ama pass tokre amasung Pradhan Mantri Narendra Modi na hairi himlona balaibak sing hena masamawu phaba amasung COVID-19 leita balaibak ohena ba Bharat na kanna hotnari paulejare